ꯆꯍꯤ 6ꯀꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯏꯀꯥꯏꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯔꯝꯕ ꯌꯥꯎꯅ ꯃꯤꯑꯣꯏ 2 ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 12ꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡꯗ ꯂꯝꯐꯦꯜꯒꯤ IFCDꯒꯤ ꯆꯧꯀꯤꯗꯥꯔꯒꯤ ꯀ꯭ꯋꯥꯇꯔ ꯅꯝꯕꯔ 8ꯇ ꯄꯤꯛꯂꯤꯕ ꯃꯆꯤꯟ ꯃꯅꯥꯎ 2ꯒꯤ ꯃꯅꯨꯡꯗꯒꯤ ꯆꯍꯤ 9ꯂꯣꯝ ꯁꯨꯔꯕꯤ ꯃꯆꯦꯒꯤ ꯃꯃꯥꯡꯃꯛꯇꯗ ꯆꯍꯤ 6ꯂꯣꯝꯇ ꯉꯥꯏꯔꯤꯕꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯏꯀꯥꯏꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯔꯝꯕ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯃ ꯑꯃꯁꯨꯡ ꯀ꯭ꯋꯥꯇꯔꯗꯨꯗ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯔꯨꯕ ꯃꯤꯑꯣꯏ ꯑꯃꯒ ꯄꯨꯟꯅ 2 ꯏꯝꯐꯥꯜ ꯋꯦꯁꯠꯅ ꯉꯁꯤ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯀꯣꯔꯠꯅ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯅꯥꯎꯔꯦꯝꯊꯣꯡ ꯂꯥꯏꯁ꯭ꯔꯝ ꯂꯩꯔꯛꯇꯒꯤ ꯂꯥꯏꯁ꯭ꯔꯝ ꯔꯕꯤ ꯑꯦꯂꯥꯏꯁ ꯅꯅꯥꯎ ꯆꯍꯤ 92 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯑꯦꯜ ꯕꯤꯖꯨꯂꯤ ꯑꯃꯁꯨꯡ ꯑꯁꯦꯝ ꯗꯤꯅꯃꯅꯤ ꯆꯍꯤ 95 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯑꯦ ꯌꯥꯏꯃ ꯂꯝꯐꯦꯟ ꯌꯥꯏꯐ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯚꯤꯛꯇꯤꯝ ꯅꯨꯄꯤꯃꯆꯥ ꯑꯗꯨꯒꯤ ꯑꯄꯣꯛꯄ ꯃꯄꯥꯒ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯅ ꯇꯤꯟꯅꯕꯗꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯧꯀꯤꯗꯥꯔꯒꯤ ꯀ꯭ꯋꯥꯇꯔ ꯑꯗꯨꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀ꯭ꯋꯥꯇꯔ ꯑꯗꯨꯗ ꯑꯍꯜꯁꯤꯡ ꯂꯣꯏꯅ ꯆꯠꯊꯣꯛꯈꯤꯕꯗꯒꯤ ꯄꯤꯛꯂꯤꯕꯤ ꯃꯆꯤꯟ ꯃꯅꯥꯎ 2 ꯈꯛꯇ ꯃꯕꯣꯛꯀ ꯂꯩꯍꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯕꯣꯛ ꯑꯗꯨꯁꯨ ꯆꯠꯊꯣꯛꯈꯤꯕ ꯇꯥꯟꯖꯥꯗ ꯃꯈꯣꯏ ꯑꯅꯤꯅ ꯆꯪꯁꯤꯜꯂꯒ ꯃꯈꯣꯏꯒ ꯇꯤꯟꯅꯕ ꯃꯤꯑꯣꯏ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯍꯪꯂꯨꯕꯗ ꯂꯩꯇꯦ, ꯊꯕꯛ ꯆꯠꯊꯣꯛꯈꯤ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯍꯟꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯔꯕꯤ ꯑꯦꯂꯥꯏꯁ ꯅꯅꯥꯎ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯅꯨꯄꯤꯃꯆꯥꯁꯤꯡ ꯑꯗꯨꯗ ꯂꯨꯄꯥ 100 ꯆꯞꯄꯤ ꯑꯃ ꯄꯤꯔꯒ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏ ꯑꯃꯁꯨꯡ ꯂꯥꯎ-ꯈꯣꯡꯕ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯀꯤꯍꯟꯕꯒ ꯂꯣꯏꯅꯅ ꯃꯗꯨ ꯇꯧꯔꯛꯂꯕꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯐꯥꯎꯕꯕꯣꯛ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯆꯍꯤ 6ꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤꯃꯆꯥ ꯑꯃꯒꯤ ꯏꯀꯥꯏꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯨꯄꯤꯃꯆꯥ ꯑꯗꯨꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯋꯥꯀꯠꯂꯛꯄꯗꯒꯤ ꯂꯝꯐꯦꯟ ꯄꯨꯂꯤꯁꯅ ꯁꯦꯛꯁꯟ 4 ꯑꯃꯁꯨꯡ IPC ꯁꯦꯛꯁꯟꯒꯤ 39ꯒꯤ ꯃꯈꯥꯗ ꯀꯦꯁ FIR ꯅꯝꯕꯔ 1608/2022 ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯧꯈꯠꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯤꯑꯣꯏ 2 ꯑꯗꯨ ꯐꯥꯔꯒ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯉꯁꯤ ꯐꯥꯎꯕ ꯔꯤꯃꯥꯟꯗ ꯂꯧꯊꯗꯨꯅ ꯋꯥꯍꯪ-ꯄꯥꯎꯍꯪ ꯆꯠꯊꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗꯒꯤ ꯃꯇꯝ ꯂꯣꯏꯕꯗꯒꯤ ꯀꯣꯔꯠ ꯑꯁꯤꯗ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯄꯤꯌꯔ ꯇꯧꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯤ꯫